अहमद चैनल से माइकई मैम पुनः तराम नौचबगलोने कौन खुरमजरीम फोंब पाचे मरोब हेडलाइन मरोब पाउसिंग पुदुना लाक्चरी ताबीसी बीजेपी की MLA अयाब दिल्ली थोंख्रे नुथिल मीफम पांथोक्लगने बीजेपी की MLA कौरीबसी सोल्यूशन पुरक्त्रबदी नौना मिखल पांथोकपना फगनी के मेघचंद्र बॉम थमजिल्लंबदगी ऑयल पंप हांगनखिद्रे ब्लैक पेट्रोल लीटर लुपा चामग यांखैदगी हौरगा योनिंग ममलद योनख्रे हौजिक मरोइब पाउ लौबिसी बीजेपी की MLA अयाब दिल्ली थोंख्रे नुथिल मीफम पांथोक्लगने बीजेपी की सेंट्रल लीडरसिंग न कौरखिब पार्टी असिगे MLA अयाब नई दिल्ली थोंख्रे हयेंग नुथिल पुंग मरीद ध्यान उपाध्याय मार्ग लेब पार्टी हेडक्वार्टर्स मीफम पांथोक्लगने हाइरी इंग 2023 की मे 3 दगी हौरखिब इरांग असिन मरम ओरग स्टेट असिद लेरंब बीजेपी की गवर्नमेंट अदु मुथलग प्रेसिडेंट रूल थमजिलक ngasi thatara mapung phakhibaga loinana hayeng pangthokodruba mifam asigi matung tarakpada state asida party asigi lenga amuk hanjillakpa yabagi oithokpa chaun leiri haina MLA singa thajaba thamle ngasi new delhi gi damak imphal thadokraba MLA singa adu hana gi chief minister N Biren Singh henga Manipur legislative assembly gi speaker oiraba thoksom saitrabata singh ya school thongam bisorjit thongju yumnam khemchan singjamai Konthozum Govindas Bishampur Haikam Dengue Singh Sekmai Khumuksam Joy Kishan Thangmaiban Gram Siam Langthabal Thaunawzum Siam Kamar Andro Kongkham Robindro Mayang Infal Khongban Tabam Ibomacha Lamlai Paunam Brozin Wangjing Tentha Ras Kumar Imo Sagolban Leisang Them Susul Do Kurai Sanasam Prem Chandra Kumbi Asap Udin Jirivam Sapam Kunjakesor Pasoi Tongbram Robindro Thanga Sangol Sim KB Devi Nauria Pakhang Lakpa Sorok Khaibam Rajan Lamsang Usam Deven Wabagai Thangzam Arun Kumar Wangkhem Sung Dingalung Gamai Nungbai Yauri Masagi Oiba Lanagi Thavak Singamari Lenan Hanadigi Mapanda Lenrakiva MLA Singh Adusu Ngasi Delhi the Loina Yonarakle Makoy Dudi Sapam Ranjan Konthuzum Datara Desham Yumnam Hyanglam MLA Lorembam Rameshwar Maitai Kerau Dingarang Delhi the Hana Thungduna Laikre Hairi Panbayabadi BJP Manipur Pradesh ki President Sada Devishu Hayeng Gimifam Asida Saruk Yana Bagdamak Irai Numita Delhi the Thungduna Mafam Adu the Lairibani Presna Pangba Pauna Yamna Thazaba Likul Amagi Matung ina Hayeng Pangthokodrba Manipur BJP legislative Nakpigani legislature Khaktegi Oiba Central leader singa pangthokodruba mifam asida chingi assembly constituency singi karakhiba party sigi MLA taret maksu saruk yanaba central leader sigi maikai degi khangan khiba leire irang manung da sokpudagi hakchang gi phibam sokna leiriba MLA bungjangil balte thanglon natana atai MLA sing leptaw hawkip tengnopal nemcha kipjan kangpokpi lejamang hawkip hanglep MLA khaute chuchampur Paulelan Hawkip Saikot Amasung Ngarsalung Sanate Tipaimu Soidana Saruk Yaraba Yana Lay Hairi BJP headquarters the Hayang Nungtil Pangthokodrubam from a Sig the Mahokiba Sangoljan Numke Yuk the party Sig national spokesperson Amasung Northeast coordinator Dr. Sambit Prata MLA Singh Lanai O in a mobile phone gi Kuthang Wari Sanara Ga Kangalakiba Oiramki Dr. Sambir Pertana phone Tarukiva MLA Karga Waristana with the Mokoin Pogna from the Fongdo Pagi Matung in a Mifam Masikari, Karam Hiramgi, Mari Lena Beno, Duga Mifam Masikada, the Pangtoko the Gay, Amadi Center Luching the Kanakana Yawa the Haven Chingba Kupa, Wafamam the Fongdo Palate. Tobata December Tara Marigin till the Pangtoko the Mifam Oibana MLA Puna Magnasi Delhi, the Loinama, Yorokpana Fagani Hiva Wafam, Kaktamak Tamlaki Hairi. MLA Singh the Karigum Hiram Amafa Fongdok Natangai for the Nayaw the Bayadaba Mifam Haraklaga Harakliba Sinadit Raiba Mifam the Oiro State Asida Hokiva in 2023 May 3 the Tokiba Kangloki Rang Sinamaram Orga State Asida Tandu Laita than a Laki Bachahi Asigi February Tara Homdoidagi State Asida President Rule Taraya Kiba Asina Hausik Mike Kayadagi popular gam and Amasam and Abataxin Narakiva Ashi Yanglaga Mifam Asi positive over among the state Asida Anoba Garment Amasam and Nabaki Chapchaba Warrior Amalorapa Yabaki Tazabale Hina Mokoin Fong Dorokli. Nasi Delegatemak Infal Tado Krabahana Chief Minister N Biren Singh Paumi Sing the Haiki, a young Pangtoko the Ruba delegate from the state Asigi. Miamgi Aningba Pambagi Matung in a positive over for Lama the Soid and Lakani Hive Gitazabale.
Miyam punamangnasu madu oinanaba asa tongminasi. Panbay abadi mamang na BJP ki legislature sinupuna Delhi da chatuna party sige National General Secretary Organization BJP ki El Santos yaw na unakhiwi. BJP ki legislature singa maike digi state asida popular government ama thamduna ba taksinduna lakhibani. Madugi matung BL Santos Dr. Sambit Patana hawkiba November 12 da Manipur da laktuna BJP ki MLA sing thambal sanglenda closed door meeting ama pangthokhiba su laikre. Matam adu da BJP ki MLA singi maike digi state asida president rule matam sang leirakpa sin state asika chawkhat thaurangi lam kaya da sotharakli ba kaya gi matang da central leader ani da thamki haibagi thaw wafam su media da fongdok na khiba laikhrabani. Numit humni ki central leader ani ki khongset manung da Charmpur amasung senapati da chatuna KUKI ki MLA sing KUKI sing CSO sing amadi Naga Civil Society Organization singa unaduna wari sanabasu laikhrabani. Makoi ani na November 12 da lakpagi numidang da su Hotel Imphal da state asigi BJP ga lengak paimin naramba NPF Naga People's Front mapang oina chatminari ba NPP National People's Party ki MLA singa su unaduna wari sanaba laikhrabani. BJP ki legislature singa central leader singa mamang da unakhiba du da soidna party asigi legislature punma makawraga wari sanaba ki thorang ama tawrakhigani haina mamang da fongdokhiba adugi matung ina hayengi mifam asi kawrakpasu oigani haibagi thajaba lei haina BJP ki MLA kharadagi fangba pawgil likhun hairi. Nakala maromdana BJP ki MLA sing kawriba sina solution puraktrabadi nauna mikhal pangthokpuna fagani haina ke mega chandrana fongdokre. Ramsigi matang na samlapa pawdum khara puduna lakchari tabisi. BJP ki national central leader kaubadagi party asigi Manipur ki MLA sing New Delhi da chaliba asi khudam amani central national leader singa unagadoriba state asigi irangi warosin purakpaga lunana anova government ama semba oisnu adubu khongchit asida solution purakpa ngamdrabadi punama resign taruga nongna mikhal pangthokpana fagani haina Manipur Pradesh Committee ki president K Mega Chandrana fongdokre. AICC All India Congress Committee Nistindun hayang Delhi ki Ramlila Maidan da pangthokadruba achoba rally amada saruk yanabagdamak hojik New Delhi da leiriba MPCC ki president K Mega Chandrana wari sanabada mahakna phongna phamda hai BJP ki national leader sing na Manipur MLA sing mamang da kyara kauduna wakhana khre adubu waroisin amata purakpa ngamdana halakhibani ngasi fawba state asida laingak laitna amasung state asigi irang loisinba ngamdana leirakli Mega Chandrana makhat tana hai hangdak BJP ki national leader sing na makhoi gi MLA sing Delhi da kawriba asina state asida nauna government semba ngamlaba amasung irang loisinba ngamlabadi khwaidagi faba amani amasung thagatkani adubu waroisin purakpagi wafam natana national leader sing na pawtak pirga thadoraklabadi madu laibak thibani haina logani hairibu fibam adu oirabadi party ki wafam natana state asigi MLA khudingmak resign tawraga state asigi oina inau noba mikhal ama pangthokpa chumgani. Mega Chandran hai Manipur da BJP ki government leina president rule thamkhiba asidi BJP ki national leader sing state asigi MLA sing da achoba cherak pibni haina lowi. Democracy chatpa leibak amada asigumba thong asi miyamna kaidongui da pamlo mahakna hai Manipur bu ing tapna lehenba chawkhatpa madi manglom da changsinba haiba hiram asidadi Congress natana atopa party amata leiroi Manipur da Congress lengak pairingai matamda Manipur thugainaba karigumba irang amata leikhide Congress na miyamgi ihul khangna lengak laga lakhi makhatana su Congress party na miyamgi support phangduna amuk khana lengak paigani haibagi chapchaba thajaba lei haina makhatana party. Manipur ki Congress ki luchingba singna party sigi luchingba Malik Arjun Kharge amsung Rahul Gandhi ki unaduna wafam kya khanakhre party ki luchingba singi maikai digi state asida Congress ki mapangal kangkhat hanaba amsung state asida party asigi government lehenaba chok thaba naidana thabak tawkigani khangal lakhi haina su K Mega Chandrana makhatana fongdok lamki. Serak asida bom thamjam lambagi oil pump sing hangna khidre black da petrol liter da lupa chamaga yankhi digi hauraga yoningba mamali yonakre. Imphal ki Kaikolda leba oil pump ibudok pakhangwa filling station da sakhangdaba singna bom thamjallambada natana oil pump singda puba thangba ngamloidaba siengi demand tawrakpa yaningdaba fongdokpa oina ngasi tampakta leba oil pump sing amata thong hangna khidre oil pump hangbadagi khudong chaba lauraga tongan ba mafam singda
ब्लैक द पेट्रोल लीटर अमदा चामगा लुपा यांखैदगी हौरगा योनिंगबा ममलदे योनखरे मणिपुर पेट्रोलियम डीलर्स फ्लीट नीतिना लाउथोखिबा मतुंगना तंपाक्ता लेबा ऑयल पंप चामगा कुन हेना हांखिदे कोरकोमना मणिपुरदा इंडिया के प्रेसिडेंट द्रौपदी मुर्मू लाकलंबदगी कौखिबा टोटल शटडाउन होखिबा थंगनबा नुमित निनिसु ऑयल पंप सिंग हांखिदबनी नुमित हुमनी थंगना थंगना ऑयल पंप सिंग हांखिदबना मरम ओइरगा मियामदा हेना खुदोंग चादबा मायोकनरी पब्लिक ट्रांसपोर्ट चेनबा गाड़ी हौरगा लनाई गाड़ी सिंग थाव ब्लैक ते योलिबा मफम सिंगदा थोमजिनदुना हानखी मसिगी खुदोंग चाबा लौदुना मफम अमगा मानदना पेट्रोल लीटर द लुपा चामा यांखैदगी हौरगा माना योनिंगबा ममलदे योनबा थेंगनखी पोकनफमदा ऑयल पंप ओनर अमना हाय मियाम की नोंग चंगदब याद्रब पोलम सिंह मनुंग पेट्रोलियम प्रोडक्ट असिसोमनी मणिपुर चाना थंगनब पोलम सिंगदगी हौरगा इनसेंशियल कमोडिटी पुसिलकलिबा असि इलीगल टैक्स कया अमा मरक्ता थीरिबनी हाइबसि मियामनसु हेना खंगना रब वाफमनी चाना थंगनब यावना तै पोलम सिंगदि मतम मतंगि मतुंग इन ममल वांखलगा योनरी अदुब पेट्रोलियम प्रोडक्ट असिदि गवर्नमेंट लेप ममल अदुदगी हेना योनबा याबा नते गवर्नमेंट रेवेन्यू फजना कारिबनी ngasi दिन नोंगमखक लेनबनी पुबा थांबा ngamlaktaba tarabadi matam kaktuna लोनबगी फिरेपसु लौरक लोय हाइनिंगाय लेते हाइना पेट्रोल पंप ओनर असना पौनफमदा फोंदोकपसु लेखरे हाइना मखाताना पनखि मसिनी ngasi नोंगमगे मरोय हेडलाइन सिंग अमदि मरोय पाउसिंग ताबिरबसिंग वमुक खुरमजरी चैनल सिबु नुसिबिदुना लाइक शेयर अमदि सब्सक्राइब तब काबिगनो हाइबगलोनेना मतंग स्वाइदा टेंशन जरी।